lamjing mera academy ne ngasi mayam gi damak online computer course free of course ta hayeng dagi start tawna ba sinjari hai reba course gi course fee 0 rupees ni haibadi no course fee ni aduga course ki detail na koina word processing haina khangna ba khogi ms word se koina hena focus tawani hai reba ms word se hairaga khode kari kana gadoino haibadi means aina student amoina ina kai kumbaina gi desktop ta natraga laptop sinaraga live application iningpa office ki channel gi any document semako natraga na ina book ama semninga ko tholakpa matamda khwaidagi main oiliba gi software se ms office natraga word processing sin da koina text ama kamaina semgani text ama edit kamaina tawgani cut kramna tawgani copy kamaina tawgani paste kramna tawgani font size color style size selection loina mokhgi laiba text alignment undo and redo auto correction laiba kholiba mayam sin loina mokhoi hairiba course detail sigda khon hapsin jari course continue toropo oina khona spreadsheet haibadi ms excel haraga su mayam na khangnaba hairiba desktop application sigi matang na su khoi yamna kupthana ninegani khoi spreadsheet ama kramna semgani sema matung da kadai da save tawgani karamna save tawgani hane laigrabo agi office specific file nama kamana open tawgani karamna closing pigani aina cell nama modify natrag edit karamna tawgani font size alignment cut copy changing cell height and weight auto fill sorting and filtering freezing pen haidu mayam se karino haibase koina khogi excel sheet natrag khogi spreadsheet sida khoi naina jagani makha tara ko ina presentation natraga ms powerpoint haina khangnariba khogi desktop application se course detail actually hairiba application si kanabade khoina slide show natraga presentation nama kamaina semani haibasini aina presentation nama sema matamda agi pictures kamaina hapsin gani agi tables kamaina hapsin gani agi habibu objects se ne resizing natraga scaling kamaina tawgani aina slide show ma run kamaina tawgani haiba sigumba mayam ama khoina segi presentation natraga ms powerpoint haina khangnariba desktop application sigi matang da yam kupthana naina jagani makha tara ko ina introduction to internet and www hairiba sigi topic sigi matang so ko naina jagani main oina ko internet se karino aduga email haisina karino website address haisina karino url haisina karino ip address karino hojik laiba matamgi kogi internet ta khona kamaina surfing tawgani search engine haje kadino google na haje karino haiba sumba yamna kogi khangboda kana gadoba to aina email ama kamaina semgani aina email use tawdise karino haiba adu ko social networking natragana e-commerce ani sigi difference karino facebook twitter linkedin instagram yam sinariba mayam sigi kanaba or kandaba to sumba mayam ama haiba course da naina jagani hairiba course join tawbada khudong sanabagi damak khogi video sigi description da whatsapp group ki link pijari hairiba group sida join tawbiu natraga na khogi whatsapp number sida text tawbiro or the screen da show tawribu contact number sida call tawbiro hayeng dagi haibadi July 14 morning 7 am dagi class start tawgani daily class laigani 7 am to 8 am join tawbi hausi main oina school gi students aduga college ki students join tawbiyo ngasimak haujimak whatsapp ki group sida join tawbiyo class sibu attend tawbiyo